Lakhipuronline puthokchaba September gi tang ani irai numit ki Khomjinba Pao tabirase. Ahanbada maroiba Pao KG 18 lumba commercial LPG gas cylinder gi maman lupa marfutra mathoi makhai tathakre. Sahitya Academy Yuba Mana gi tamak naha oiriba aiba ibi singdagi mana sigi tamak makhoina phongba lairik sing kauri. Matik cha da balengakna prajabu wahale haiba slogan galoinana lagliba parliamentary mikhalda lanthengna haina TMC gi national spokesperson Barak Tampak na haikre amasung Jiribamda Rashtriya Poshan ma lisingani ga kunithoi hodokpagi thorom pangthokre. Haujik mapungoi Pao tabirase. KG 18 lumba commercial LPG gas cylinder gi mamal lupa marfutra mathoi makhai tathakre. Wafam asi Indian Oil gi maigei dagi ngarang sagol se numita lauthokibani. Adumoinamak yumda sizinariba KG 13 ga gram chani lumba domestic LPG gas cylinder gi mamaldi hanthadri. Panbejai July gi ahanba chayolda yumda sizinariba LPG gas gi mamal lupa yankai hengat khiba gi matungdagi hojik phauba lengdana sumak lairi. Sahitya Academy Yuba Mana lisingani ga kunhumdoi gi damak Manipuri yauna Sahitya Academy na sakhanglaba lol singdagi naha oiriba aiba aibi singdagi mana sigi damak makhoina phongba lairik sing kauri. Basagi chahi 35 gi manungda laiba aiba aibi singna makhoina phongba lairik sing September gi tang 30 gi manungda yohollakadabani hairi. Akupa marol gi damak Sahitya Academy gi website sahityaacademy.gov.in website asidagi yengnana bahairi. Lagliba lisingani ga kunmari gi parliamentary gi mikhalda Trinamool Congress na matik chada balengak na prajabu wahalle haiba slogan galoinana mikhalda lanthengnaragani amasung BJP ga kaidongai dasu khut samnaroi haina Trinamool Congress ki national spokesperson amadi Rajya Sabha gi MP Barak Tampak na haikre. Wafam asi Guwahati da yumsakaisha numita pangthokiba Assam Trinamool Congress ki executive committee gi mifamda observer oina lakpada paumi singa unabada mahakna haikibani. Assam da Trinamool Congress mapangal kale opposition party ama oibagi chapsaba thodang laurakle haina mahakna haiki. Panbajai Ripun Borana president oina pham paibagi tha ahum gi manungda district 13 ta committee sema ngamkiba amadi Guwahati da head office ama hangdokpa ngamkiba aduda mahakna thagatpa phongdokhi. Mifam aduda saruk yakiba Assam gi meitei laktagi state committee da secretary oina pham puriba Dr. Maimam Santi Kumar na Barak Tampak ga hakthengnana unaduna party asigi chakhut thorangi matangda wafam kayasu thamkre hairi. Barak Tampak na Assam gi kanglub singi oipa issue kaya lagliba December gi parliamentary session da thangalagani hairamkhre. Maruti Suzuki Arena showroom ama Kasar Lakhipur gi Fulartol Chingya lekai da hangdokjare. Gari leibiningba singna showroom asida lengbiraktuna hojik pijariba offer sing asigi kudong chaba lobiu. Adom gi amanba car ahanba car da exchange tawbagi kudong chaba su pijari. Ngasimak pau phaunabiu branch manager Dilip Singha mobile number 8471840737 natraga 9435218331 da pau phaunabiu. Lamyanba Hizam Irabot Ningsing Thabung ga mari lenana ngarang Manipur gi Kangpokpi jila gi lamlai kendra gi manung channa laiba tuition fai khungangda amukona silangduna lemna layengba gi camp ama pangthokre. Tongan ba loop kaya ga khusamna duna pangthokiba lemna layengba gi camp aduda miyoi chanirom layengki hairi. Thoramda amuko gi president Phairoizam Nando Luang, advisor Ningthaujam Syam Sundar, vice president MM Thambona chingba miyoi kaya na saruk yakhi. Amukona Manipur ki tongan ba mafam singda leibiga local club sing amadi amuko ga wakhalon manana chaminariba koi apex organization kya ga pullaga koi tongan phung kya da free medical game si mathang pakhuton lakli madu ki saruk ama oina ngasi su tuition phai sida koi free medical game asi pakhuk chabani koi gi wakhalon amuko gi pandam di Manipur gi miyam si masamu phaba koi gi na di yekte leiba
District Administration Jiribam amadi ICTS Cell Jiribam na kusamnaduna ngarang Chingdung Lekaida leiba DC Office ki Counting Hall da Rashtriya Poshan Ma lisinganinga kunithoi haudokpagi thoram pangthokre. Thoram aduda ADC Jiribam Jameson Hangsing, Hilghat GP Pradhan L Somorendra Singh, Dr. N Saroja Devi Medical Officer Ayush, K Kasiram Singh Assistant Inspector of School Jiribam, W Premchand Singh Block Mission Manager MSRLM amadi Ningthaujam Parango District Program Officer Jiribam na Chief Guest of Honor amadi President oina saruk jakhi. Thoromga mari leinana mioi kayana wangangkhi. All Manipur Municipal Employees and Workers Union na August ki 28 gi tolop matam chana pibiu hairaduna chathakiba sis work strike asida Jiribam Municipal Council JMC nasu sarujari haina Babu Parada laiba JMC office ta pangthokiba wakat mifam aduda Jiribam Municipal Council gi Employee Union gi President Nongmaithem Lakhikumar na phongdokre. Mahagna makhata na hai chahi asigi March thadagina August tha asi phauba thagi tolop phangdana leiri maramasina planda leiramba sing adu non planda onthoklaga tha khudingi tolop phanganbinaba demand tawduna wakat mipam asida sarugyabani haike. Jiribam Municipal Council so all Manipur Employee Union and Workers Union ki stacks ida koi su jawi ramdi koi Municipal Council si Hataru Master Gina up to August Pova for Tolo Pantan Lady, Hybrid and Mose, Tolo Sesama in a Pinaba, Plan the Lamba, Magis Moon with the Gi, for non planda, Undoga, Tapudi Pangnaba, Aroibeda Maroiba Pao Omokana KG Taramapan Lumba Commercial LPG gas cylinder gi maman lupa marfutara mathoi makhai ta thakre. Sahitya Academy Yuba Mana gi tamak naha oiriba aiba ibi singdagi mana sigi tamak makhona phongba lairik sing kauri. Matik cha da balengakna prajabu wahalle haiba slogan galoinana lagliba parliamentary mikhalda lanthengnagani haina TMC gi national spokesperson Derek O'Brien na haikre amasung Jiribam da Rashtriya Poshan Ma lisinganiga kunithoi haudokpagi thorom pangthokre. Lakhipuronline YouTube channel gi Khomjinba Pao sandokjaba ngasigi oinadi matang asida loijare.